Thoubal District United Women's Development Organization Thoubal ima Lingkhatkhiba Chahi kuntaret Mapung Farakpagi Mapok Kumwon Thouram ngasi Thoubal Mela Ground Community Hall da Pangthokkhre United Committee Manipur UCM gi President YK Dhiren Maitaina athoiba mithunglen the Thoubal District United Women's Development Organization Thoubal ima gi President Sapam Ongbi Bimolana Thouram Mapu All Manipur Women Social Reformation and Development Samaj Nupi Samaj ki President Thokchom Ongbi Ramani Apunma Manipur Kanba Imalup Amkilgi President Laurambam Ongbi Nganbi All Manipur Tammi Chingmi Apunma Nupilup Tammi Chingmi gi President Yambem Ongbi Momon Iraipak Inat Chanura Lonsin Lon Ichalgi President Tongbram Ongbi Ibemcha United People's Front UPF Manipur gi President Nongthombam Rupachandra National Identity Protection Council NIPCO gi President Oinam Premjit Coalition Against Drugs and Alcohol Kadagi President Hizam Priyakumar Manipur Peace and Integrity Council MAPI Council gi President KC Romeo Nongpok Laingak Apun Manupilup NLA NL gi President Yumlem Mamongbi Mema Nongchup Imphal Palem Ima Apun Manupilup Nimpal gi President Thingbaizam Ongbi Ibeyama Amadi Apun Manupilup Anul Bisnupur gi President Laurembam Pramona Akhanaba Mithunglen Singoina Sarukyaki Athoiba Mithunglen gi Warolda YK Dhiren Maitai Nahai Manipurasi isu kayana pik thalle Aikoyasi Mayolfam Khangandaba Khunayama gi Punsi mahing amada tauduna laibagi mawong amada leire masi karidagi oiraklibano haiba asi chahi kayagi mamangdagi khanaduna launaduna thiduna laklabasu ngasi faubada aikhoigi oiba firep lauraga manglomda changsinnaba hotnarakli adubu amana amabu chingthanaduna amadi khurau thangnaduna manglomda changsinba ngamdana lakli masi pumnamakasi ahongba ma puraknaba hotnabada miyamgi thabak tawriba mairapai sing ima iben singi loop sing amadi civil society organization singna achauba thaudang lauraga Manipur Khunai gi damakta thabak tawraga lakli thabak tawringai gi manungda culture gi drug ki delimitation gi illegal immigrant ki issue kaya asina ngasidi idea of Manipur kaitharakpagi mawong singasi kadaidagi kamdauna lakhi haiba asi aikoi pumnamakna yengminaba changi masi yengminadringai da malem gi olakliba digitalization gi awonba asida chattabadi yadaba adum oinamak honglakle haiduna aikoi gi khunai asida chatnariba aikoi gi khunai asigi punsi mahinga chanaba mawongda hongdragadi honglakliba aduna henna amangboromda chatkragadi aikhoigi khunai asi laikhatana mangkhibasu yai maram asina khunai ama laibak ama semdokpa haibasi ai isadagi aigi imungdagi semdokpa hausi haiki mahakna makhatana hai ingkumja inglisingani kunhumdoigi me ahumdagi manipurda thoklakliba irang asida isagi iramdam iraikai asida fauba khongkut fazilaga thambagi mawongda lengotpa yadana thambiba haiba asidagi henna human right matpa leite lakliba me ahumda kokomina sinduna imfalda pangthokkhadariba khana nainaduna warep ama launabagi miyamgi oiba mifam asida miyamna saruk yabiyu hainasu apil tawki Shuna Pithalaba Aikoishi Mayon si Amada on Sikadai Amada on Sikadai Aikoi Mayon from Kangandaba Kunayamakaki Bunsi Maying Amakata Lahanba Adumlava Piva Mamukata Tauraga Lehenbagi Tanzama Dungasi Koigi Mang the Taragale Masikarina Karam no Oiriki Banuavasi Aikoi Puna Magna Sahi Kayagi Mamangdagi Koi Kana do not Launa Duna Aikoi Tiduna Layadubu Nasi Pawa Masigi Chapsaba Aikoi Uiba Firep Sina Aikoi Laura Kanda Aikoi Manglum the Sanction of Honor Kuding Mukta Amana Maging City Kuro Kanda Aikoi Manglum the Sanction Yaya Dana Lady Masipuna Makshingsi Ahum Bama Purokna Bonavada Civil Kunaigi Tabak Toriba Ima Lupsing Mera Pai Sing Musum Civil Society Tongan Don Lupsinga Sobo Togang Laura Kanda Manipur Kunaigi the Mukta Kaya Amatorlai Tabak Toriba Shikimung Sai Tongan Tongan Vishu Mayama Masing Naibiki Culture Gi Drugs Gi Tongan Tongan delimitation Gi Illegal Immigration Gi Tongan Tongan Fiba Mayam Singer Sidai Koi Asidi Koi idea of Manipur Kaidharakpagi Punamaksing Sikadai Karamna Laki Habise Koi Puna Yaminabadu Zangi Mashi Yaminatri Maratanga Sidai Koi Manipur Kunai Singa Sidi Hongaiba Pitribi Yaol Sida Hongaiba modernization Hongaiba digitalization Laiba Ahum Basida Aikoi Kunai Honga Satabayadaba Aikoi Hongiba Sandalon Sat Singado but Yawa the Satabadia Adu Hongi Haidana Shu Aikoi Sanariba Aikoi Kunai Siki Kunsi Maika Sanaba
ꯃꯗꯨ ꯍꯣꯡꯗ꯭ꯔꯒꯗꯤ ꯍꯣꯡꯉꯛꯏꯕꯗꯨꯅ ꯍꯦꯟꯅ ꯃꯥꯡꯗ ꯆꯪꯁꯤꯟꯈ꯭ꯔꯒꯗꯤ ꯃꯗꯨ ꯆꯨꯅꯗꯗꯅ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕꯗꯨꯁꯨ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯐꯥꯎꯖꯕ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕ ꯑꯩꯅ ꯈꯟꯖꯕ ꯑꯩꯅ ꯂꯥꯏꯅꯤꯡ ꯑꯣꯏꯖꯕ ꯋꯥꯐꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯈꯨꯟꯅꯥꯏ ꯑꯃ ꯂꯩꯄꯥꯛ ꯑꯃ ꯁꯦꯝꯗꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯗꯒꯤ ꯍꯧꯔꯀꯥꯟꯗ ꯁꯦꯝꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕ ꯋꯥꯐꯝ ꯑꯩ ꯏꯁꯥ ꯑꯩꯒꯤ ꯏꯃꯨꯡ ꯑꯃꯁꯨꯡ ꯑꯩꯒꯤ ꯂꯩꯀꯥꯏꯗꯒꯤ ꯍꯧꯅ ꯁꯦꯝꯗꯣꯛꯑꯀꯥꯟꯗ ꯈꯨꯟꯅꯥꯏꯁꯤ ꯑꯋꯣꯟ ꯈꯨꯟꯅꯥꯏ ꯑꯃ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯉꯁꯤꯒꯤ ꯊꯧꯕꯥꯜ ꯏꯃꯥꯒꯤ ꯊꯧꯔꯝꯗ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯁꯤꯅ ꯇꯥꯁꯤꯟꯕꯤꯈ꯭ꯔꯒ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯩꯒꯤ ꯏꯁꯥꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯒꯤ 이몽ꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯍꯣꯡꯉꯛꯏꯕ ꯃꯤꯌꯥꯝꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯗꯦꯅ ꯈꯜꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯑꯩ ꯏꯁꯥꯗꯒꯤ ꯍꯧꯔꯀꯥꯟꯗ 이몽ꯗꯒꯤ ꯍꯧꯔꯀꯥꯟꯗ ꯁꯦꯝꯗꯣꯛꯃꯤꯟꯅꯕꯒꯤ ꯅꯨꯃꯤꯠ ꯑꯍꯧꯕ ꯕꯤꯒꯤꯅꯤꯡ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯣꯏꯃꯤꯟꯅꯁꯦꯕ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯗ꯭ꯔꯒꯅ ꯈꯨꯟꯅꯥꯏꯁꯤ ꯃꯥꯡꯍꯜꯂꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ 이몽ꯗꯣ ꯗ꯭ꯔꯒ ꯆꯥꯗꯕ ꯗ꯭ꯔꯒ ꯐ꯭ꯔꯤ ꯑꯣꯏꯕ ꯅꯤꯁꯥ ꯆꯥꯗꯕ 이몽 ꯑꯃ ꯑꯣꯏꯕ ꯑꯃ ꯆꯪꯉꯦꯕ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠꯁꯤ ꯂꯨꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯨꯟꯅꯥꯏꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯈꯨꯟꯅꯥꯏꯁꯤ ꯀꯜꯆꯔ ꯃꯥꯡꯊꯔꯛꯑꯦ ꯍꯥꯏꯅ ꯑꯩꯅ ꯐꯥꯎꯔꯒꯗꯤ ꯑꯩꯒꯤ 이몽 ꯃꯅꯨꯡ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯆꯥ ꯄꯨꯝꯅꯃꯛꯁꯤꯡꯗ ꯃꯗꯨꯒꯤ ꯃꯤꯌꯥꯝꯅ ꯍꯪꯒꯣꯏꯅꯔꯤꯕ ꯃꯑꯣꯡꯒꯤ ꯗ꯭ꯔꯦꯁꯁꯤꯡꯗꯣ ꯁꯦꯠꯍꯟꯗꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ 이몽ꯗꯒꯤ ꯑꯩꯗꯒꯤ ꯍꯧꯅ ꯑꯆꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯁꯦꯝꯗꯣꯛꯅꯤꯡꯂꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯏꯁꯥꯗꯒꯤ ꯍꯧꯔꯀꯥꯟꯗ ꯁꯦꯝꯗꯣꯛꯃꯤꯟꯅꯕꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯉꯁꯤꯒꯤ ꯊꯧꯕꯥꯜ ꯏꯃꯥꯒꯤ 19 ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯂꯧꯃꯤꯟꯅꯁꯦ